Manipur da sex worker gi masing nongmagi hengalakpagi mami tarakpasi karidagi oirakibanu haibadu yengsinduna masa masaga chanaba atopa sinfam pibiduna mahausagi punsida hanjilaknaba mari lenaba singna hotnabibagi tangai fadaba leiri hiramasida Impact News ki associate editor Joyshri Ushamamadi cameraman El Kabi amasung khundrakpam Nilachandradagi akhanaba report ama Manipur da nupi kaya sex worker oiduna hingnaba honabaga loinana hairiba thabak asi sendan lambi romda chatharakpa asi nungnang ningai oiri pauna bazar thangal bazar amasung north aoc gi mafam kharada yu yonfam sing kharada amadi galigi akhuba kakhusingda hairiba thabak sing asi chathari hairi Supreme Court na haisidi moi kaktana teo moi da depend tawraga hingjariba mi singdo moi gi welfare se kaidoba yengoi sinbam sida pamna changkiba mi kana su yobna teo Either Hingana will Anthena Chang there than Sissin or by situation Supreme Court of Hobata, motion profession, money and Halaga or the Manipur AIDS Control Society gi data gi matung inna Manipur da female sex worker lishing mangaga chatru humpunipan leiri aduga max ka chahi kun hena female sex worker singi yaphana ba thabak kaya pakhaliba NGO MLSS ta register tawraba female sex worker chamapan gi mathakta leiri Hojik fogdati ekhoida register tawraga punna leiri masingse 5668 se max ki partner NGO singsida register NGO trani thoigini record se moigi counselor na fazana one by one counseling tawr mutung da masagi asengba ga chatru company pan se hojik fogyo ne di masana ai sigi sintham se da chatli hedna ekoi counselor singsida hairaba adu ma mi ngaktan hojik akhon leijari basi maite leimarol sinai sangi office ani office asigi project director inau chaga wari sanajage aduga female sex worker ga wari sanaba phangbra haibado adugi tanja jo yengminasi moi thorakibagi maru haitare ko maram singse yamana moi economy problem leiba adagi family da domestic violence mak natraga su nupi nupa ani gi marakta thopa crisis mayama poverty na obe yai ko adagi misunderstanding leina padagi obe yai adugumba adagi widow sing ko nupa leitraba nupi sing adagi divorce tawraga separated oiba adugumba nupi sing ko adagi ayambana kana pagi sel thumgi lambi sida hingnabagi upai leitaba nupi sing sumba singsna ayamba oi Manipur gi Lambi asida changlakibagi maram kaya leiri kharana karigumba nungaitaba thogdoktagi changkhiba nupi khara amana imung punaba honabada fatte khanglaba lambi asida khangna khong thangjinkiba kayani makhoigi manungda ayambadi nisa sizinei masina makhoigi pothapham oibagum tawri khunaina makhoibu hangoina tukachana yengbana makhoina changluriba sinfam adugi mahei oiri sinfam sida lakpase ahan baje kamaina lakhibano aina si lambi sida khongdarakibase ai isana yana sigi lambi sida chacharage na haibadi ai hana mamangda khanju khallude aduga 2005 ta ise lohonge adudagi matongda ise angang ahum di leire adagi sum imung manongi sum ahoba kaido sum mayam leirakpasidagi imungda problem mayam ama su thoe sum mapan thoga sum thabok ji surakpadagi ai sigi lambi sida chatkebani akoina field lai ngai matamdane organization sangstan gi kangune na laga ko gi drive pumba tawrakpada akoi ji pharaga pubiba ka adumba su yawe adagi police na drive lakpada admain tawraga phara pubu su yawe aduga paisa la hauraga thadore atopa sinfamda chatabida sigi sinfamda dum nang adum chacharije si karigino koi society sina yade habase akoi isana khangna lot laga adum Hazipok Tharaga Ladiba, Akogi the Bukta, Hadi Hingnaba, Koi Lambi ma, Yatpi rage, Adagi, Natranang Angangagi, Yopangam Nava, Akoina, Nangi Shinga Tobirage Habadonga Siva over the Kanam, Tana Song Topirate, Adumina, Akogi Kariguma Karadang, Kano Tobinava me Tolak Gadi. Adi Akoi Lambi the Gitado Pangangani, Natira Japangani, Hina, Adugi Tazavale. Hingbangam Navanina, what I did Pabiragana. Nang balishing ahum piram da bayaro mari piram da bayaro hare de yumda lehauriba isa apekpaga hindumu hadi moigi mu khalaga yumda somo haninge handa bayade ado imana bising dagi pubani khangde mani khangde tawnaraga tawrani ado no alagadi
ꯃꯤꯒꯤ ꯄꯩꯁꯥꯗꯨꯁꯨ ꯑꯃꯨꯛ ꯁꯤꯡꯗ ꯌꯥꯗꯕꯅꯤꯅ ꯑꯍꯦꯟꯕ ꯀꯔꯤ ꯎꯄꯥꯏ ꯁꯤꯖꯤꯟꯅꯔꯒ ꯀꯁꯇꯃꯔꯗꯒꯤ ꯄꯩꯁꯥ ꯍꯦꯟꯅ ꯂꯧꯍꯧꯒꯗꯒꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯌꯥꯎ ꯃꯤꯌꯥꯝꯒ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯃꯦꯟ ꯁ꯭ꯇ꯭ꯔꯤꯝꯗ ꯑꯇꯣꯞꯄ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯒ ꯑꯣꯏꯅ ꯂꯩꯒꯦꯅ ꯈꯟꯕ꯭ꯔꯥ ꯁꯤꯒꯤꯁꯤꯗ ꯑꯗꯨꯝ ꯆꯠꯆꯒꯦꯅ ꯈꯟꯕ꯭ꯔꯥ ꯑꯁꯤꯒꯤꯁꯦ ꯌꯥꯝ ꯀꯨꯏꯅꯗꯤ ꯆꯠꯂꯔꯣꯏ ꯌꯨꯝꯗ ꯏꯃꯣꯏꯇ꯭ꯔꯤꯒꯨꯝꯕ ꯃꯦꯆꯤꯟꯒꯨꯝꯕ ꯈꯔ ꯈꯤꯜꯂꯒ ꯌꯨꯝꯗ ꯁꯨꯝ ꯇꯧꯔꯁꯤꯔꯥ ꯈꯜꯂꯦ ꯌꯨꯝ ꯄꯥꯜꯂꯨꯔꯦ ꯏꯆꯥ ꯅꯨꯄꯥ 2 ꯂꯩꯔꯕ ꯃꯇꯨꯡꯗ ꯆꯪꯉꯛꯄꯅꯦ ꯑꯗꯣ ꯑꯩꯒꯤ ꯅꯨꯄꯥꯁꯤꯒ ꯗꯥꯏꯒ꯭ꯔꯣꯁ ꯇꯧꯈ꯭ꯔꯦ ꯈꯥꯏꯅꯈ꯭ꯔꯦ ꯏꯆꯥꯁꯤꯡꯒꯗꯤ ꯃꯔꯛ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯅꯩ ꯍꯣꯏ ꯀꯅꯥ ꯑꯍꯟ ꯑꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯀꯥꯡꯕꯨꯅꯗꯤ ꯐꯕ ꯈꯔ ꯐꯠꯇꯕ ꯈꯔ ꯌꯥꯎꯕꯅꯤꯅ ꯑꯐꯕ ꯀꯥꯡꯕꯨꯅꯗꯤ ꯁꯨꯝꯕ ꯂꯝꯕꯤꯁꯤ ꯇꯣꯛꯑꯣ ꯈꯣꯠꯂꯣ ꯅꯪꯒꯤ ꯁꯦꯟꯗꯥ ꯗꯨꯀꯥꯟ ꯐꯝꯕꯔ ꯀꯩꯇꯧꯕꯔ ꯇꯧꯋꯣ ꯃꯇꯦꯡ ꯄꯥꯡꯉꯦ ꯈꯣꯠꯀꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯝꯃꯦ ꯖꯨꯅꯤꯌꯔꯗ ꯆꯍꯤ 18 19 ꯑꯁꯤꯗꯤ ꯍꯧꯔꯒ 24 ꯁ꯭ꯋꯥꯏꯐꯥꯎꯁꯦ ꯐꯣꯔꯁꯇ ꯈꯤꯇꯪꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯎꯋꯦ ꯂꯥꯏꯕꯛ ꯊꯤꯔꯕꯤꯁꯤꯡ ꯑꯁꯤꯕꯨ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜ ꯍꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯐꯝ ꯊꯣꯛꯏ ꯃꯈꯣꯏꯕꯨ ꯏꯟꯊꯣꯛꯄꯤꯕꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯔꯣꯏ ꯃꯈꯣꯏꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯑꯃꯗꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯁꯧꯒꯠꯄꯤꯕ ꯆꯪꯏ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯑꯦꯜ ꯀꯕꯤ ꯑꯃꯁꯨꯡ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯅꯤꯂꯆꯟꯗ꯭ꯔꯒ ꯂꯣꯏꯅꯅ ꯑꯩ ꯖꯣꯏꯁ꯭ꯔꯤ ꯎꯁꯝ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯏꯝꯐꯥꯜ